Akeswani Imphal, Wshington na pau pajari. Rajapal Ajay Kumar Bhalana hairi Santi leiba haibasi unkhatnaba phibam leitaba adukak nate masida achumba wayel nungsi chanaba amasung amana magi wakhalol khangna hingminabasu yawgadabani Malemgi Santi gi numit ka mari leina social media da thagat pawarol da Rajapal na hai Sanskrit de ina kullaba tongan bakanglup kaya na khundari belamda masida nungsi chanaba thajanaba amana mabui kai khumnaba amasung asha kaya da yumpham oiba tunggi mirol amas semgat na bai koi pumnamak na hona minagadabani Nifu humdoishaba Malemgi Santi gi numit ka mari leina na tongan ba lup kaya na su miyamda Santi gi paujal pirakli Assam ki Kasar jila gi Karamganj leiba Awapali Ningsing Kubamda Memorial Hall Masanaba Manipur Bidan Sabha gi Adhaksha Thoksom Shettabrat Nangarang Jatra Hunkre Thoramdu the Wangang Bada Shri Shettabrat Hai Maribak Ning Bathona Parava Ipai Pusing na Honaram Bagi Mapalna Ngasi Aikoina South Tokchana Hingbangam Libani Maramaduna Makoy Kubam Sengbat Sagat Pai Basi Akoy Tangai Fadaba Tokdangamo Oigadabani Awang nungpuk Raja Sing Telangana Andaman amasung Nicobar itat ki mapam kayada hayeng phawbadakan banong chugani haina Met Department hairi Andhra Pradesh Karnataka Jharkhand Odisha Telangana nongsub Bangla amasung Sikkim da lakliba numit humni mari ni asi phawbada akhak araw amadi nungsit yauna akan banong chugani haina su IMD na hairi Pradhan Mantri Narendra Modi na haujik numidang wairam pung mangada jati gi miyam da wangangani Pradhan Mantri gi warol asi Akashvani amasung Doordarshan gi station punamakta sandokani thauramasi Akashvani gi live news 24/7 amasung Prasar Bharati gi network punamakta su taba phangbigani Pradhan Mantri Narendra Modi na hayeng Arunachal Pradesh amasung Tripura da chatkani khongchada duta Pradhan Mantri na lupa koti lising mga chama henbagi tongan ba saukhat thaurangi project sing sangagani Arunachal Pradesh samahangna lupa koti lising ahum chatret henbagi asauba hydro power project ani gi jatra hungani Tripura da Pradhan Mantri na pilgrimage jubilation and spiritual heritage augmentation drive Prasad scheme gi makhada Tripura Sundari Temple Complex ta sengwat sagali besing changagani Laibak asigi mapam kaya ngasi Mahaloi Kumai pangthokli Mahaloi Kumai asi Pikru Paksha Loiba amasung Durga Puja Kumai gi ahobani Kumai asigi mari leinana Pradhan Mantri Narendra Modi amasung Griha Mantri Amit Shah na miyamda yaifa paujal piri Sahi asigi ningtam numita Pradhan Mantri Narendra Modi na lauthokiba matungina next generation GST reforms leibak asida hayengdagi chatnaba hawragani masina automobile singda loba tax ki sang hantahanduna miyamda chauna kanaba phanghalagani saka ani panba bike sing amasung apikpa makhali car singda hana chada kunipan gi tax loramba du chada taranipal da hantaragani Kendra gi Griha Mantri Amit Shah na hairi Mathang chahi gi March tha phawbada laibak asidagi left wing extremism pungmut muthatkani private channel amaga unabata Shri Shah na hai sarkar asina kanna hotnabadagi haukiba chahi tara rom asida awang nongpok amasung left wing extremism na sokhallaba mafam sing yauna maruiba mafam kaya da hingsa gi thokdok sada humbudra manga gi mathakta hantan bangamle Narendra Modi Sarkar na mai pak na pangthokiba thabuk sing chingthara duna Shri Shah na hai sahi tara mathoi rom masigi manungda sarkar na mioi koti humpu romda bayum makai phanganduna electricity toilet gas thakna ba ising phangan kre amasung lupa lakh manga rong gi haksel gi thaurangi kana basu phangan kre Asia Cup 2020 cricket ngasi Bharat amasung Pakistan makhoi gi ani suba super 4 class ta Dubai da thengnaragani match asi numidang pung nipan da hogani badminton da China gi Shenzhen da chathariba China Masters ki nupa gi doubles final da ngasi Bharat ki Satwik Sairaj Ranki Reddy amasung Chirag Shetty gi jurana top seed world champion Kha Korea gi Kim Won Ho amasung Shio Seungja gi juraga thengnagani Bharat ki jura asina anirak Olympic medal phangkraba Malaysia gi jurabu semi final da kunmathoi tara taret kunmathoi tara mari da maithi bapi khibani pauloi jare